ꯚꯤꯗꯤꯑꯣ ꯃꯤ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯩ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯗꯣꯏꯅꯤ ꯉꯁꯤ ꯁꯤꯗ ꯊꯔꯣꯏ ꯂꯩꯔꯦ ꯑꯗꯨꯒ ꯃꯍꯤ ꯍꯧꯔꯒꯦ ꯁ꯭ꯇꯥꯔꯠ ꯃꯍꯤꯁꯨ ꯀꯣꯟꯅ ꯑꯃꯨꯛ ꯄꯨꯔꯛꯇꯣꯏꯅꯦ ꯁꯤ ꯍꯥꯞꯅꯕ ꯀꯩꯅꯣꯝ ꯄꯨꯔꯛꯑꯗꯤ ꯐꯕ ꯁꯤꯗꯤ ꯅꯪ ꯀꯃꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯣꯔꯥ ꯍꯥꯏꯌꯣ ꯅꯥꯀꯟ ꯑꯗꯨꯝ ꯊꯝ ꯇꯥꯕꯅꯤꯅꯦ ꯍꯥꯞꯅꯕ ꯑꯃ ꯄꯨꯔꯛꯑꯗꯤ ꯐꯕ ꯆꯥꯛ ꯆꯥꯈꯣ ꯑꯃꯨꯛ ꯄꯣꯛꯑꯒ ꯆꯥꯕ ꯍꯧꯒꯦ ꯊꯔꯣꯏ ꯁꯣꯏꯕꯨꯝꯒ ꯊꯔꯣꯏꯒ ꯊꯣꯡꯕꯅꯦꯕ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯒꯅ ꯅꯩꯕꯅꯦ ꯉꯁꯤꯗꯤ ꯊꯣꯡ ꯇꯝꯕ ꯁꯦꯡꯀꯤꯔꯣ ꯄꯤꯛꯏꯕ ꯊꯔꯣꯏꯁꯦ ꯆꯥꯎꯕ꯭ꯔꯥ ꯈꯔ ꯄꯤꯛꯏ ꯁꯨꯛ ꯂꯣꯏ ꯊꯝꯐꯝ ꯂꯩꯔꯗꯤ ꯐꯒꯗꯝꯅꯤ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯗꯣ ꯑꯗꯨ ꯅꯪ ꯍꯥꯏꯗꯣ ꯊꯝꯐꯝ ꯄꯤꯌꯨ ꯍꯥꯏꯗꯣ ꯍꯥꯡꯉꯦ ꯑꯍꯥꯡꯕꯗ ꯉꯥꯏꯔꯦ ꯍꯥꯡꯕ ꯌꯥꯝ ꯌꯥꯎꯋꯦ ꯑꯩꯁꯨ ꯃꯃꯥꯏ ꯌꯥꯎꯋꯦ ꯍꯥꯏꯕ ꯃꯃꯥꯏ ꯂꯧꯊꯣꯛꯑꯒ ꯇꯨꯞꯇꯁꯨ ꯇꯥꯔꯛꯑꯦ ꯃꯃꯥꯏ ꯂꯣꯏ ꯆꯥꯔꯕ
따로 해야 돼. 설봉지를 사드려야 돼. Kìa. rồi nhắm anh Rồi. Mà cái gì quăng ăn sang được. Yummy. Hang mo siya. Mga nilo uyan. Đây này, anh đi đâu bây giờ nữa? Rau này. Không? Hả? Rau này. Hang mình. Cái nó hang với nhau vậy.
ꯅꯪ ꯆꯨꯞꯄ ꯉꯝꯅꯕ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯃꯌꯥꯏ ꯋꯥꯏꯗ ꯀꯛꯑꯕꯅꯦꯕ ꯑꯗꯨꯒꯤ ꯃꯌꯥꯝ ꯊꯣꯛꯏꯗꯣ ꯑꯅꯤ ꯌꯥꯎꯁꯤ ꯑꯝꯇ ꯑꯅꯤ ꯍꯥꯏꯗꯤꯕꯣ ꯁꯨꯝ ꯆꯥꯏꯔꯥ lối tàu lối hang vậy mà thuần lối tàu là mày tàu ra đây Ê hả đây chứ nên xoay chả này sẽ không được đây rồi video sẽ lùi pháo im vì bây like share subscribe comment tàu bye bye